Sakhen mama mapa anibu khurumjaba loiraduna conference adu chatnabagidamak khong thangdorakle. Chawbasu mapa ibungoda khazik onsilaktuna makok nolai. Adudi pabung ekoi musa saruki awa pare pare section saluko lekoi pulamak are hek amta yawda boyu aya koi pabung Chawba thariki manakta muk changsinduna imai bema ekoi musa saruki ge chalo adu chawba nanaw angawse yam phingi haiba noisu khangi dana hoi imai bema ai bapta zare Mana zatpa khuding mami gumna hoin inagadabani mapalamda sawrak peisa oizarabasu hantagi khongsa sidi isam jamba khongsa natte do aduna ibunga nangna khana mayam se tasin khonjilo pani mai bema adudi ekoi musaluki ge phare chalo mangol oiro mayam pumnamaktu garida mathang ka khatnaduna gari du thauba howi Sakhen makhut oiduna laibakta khazik thamduna thajabu ningsingjarai kana sutadana bamawongda sonthangnana machinda soli Thaja aina thulupu matam phawudangthi nang warabaswana ai bunglairamko aina tumma chawa khangdana miku khuding nang bu kawba leitana ningsingjari pase nangnadi karisu khangbiramoi ko Sakhen su chatkri asumna matamdi khanghaude thajasu mapalamda layeng bachatnabagi matam siyokshilakle thaja masana na tarutana na layriba yum adubo ayuki nungshiraba duki manamna yum adugi masak magun khanghen hengat hange matagum phanek fidon haifet chingkhatuna korau hanba ipabu thongni jarai korau hanba ipai bungo Nasana kasari bakhana ase latna balaitana loksan biu ko nasana hantak chasaga dori ba khongsit ase asay ngam yaudana mai panghan biu ko Tanjaduda me masu machanupaga loinana lakpani thajana pukning changna lai khurumduna lairambadu ubada anidu wangangda ngaihak tumin yengduna lai kuide thajasu lai khurambadu loranuna mamai khazik nong khalakpada idomsa haune ichagi maramokpa gyan taba matausi ubadane inom chadi pungphin hikpe libema idomsa adubudi inama tharogi macha khuloina se matau tamjau haidana lekai sida hainaribani natti inama bulai khibro hoi idomsa leye changbiro ai nene kol thorake hoi thajadu imungda taha changkhiduna stool ani puthoraktuna tholaklaga mangol aduda tapna thammi idomsa sida phambiyo yareda Robert nangsu phamula o siseda ikairo che ikaideda adune ba sida bu ikairadi loire ba adudi idomsa ngakta phambiro muko hoi asi hairaga thaja manena maningda maroi thari dugi manakta amuk laktuna nine tharosu makhutta thang macha ma paiduna maroi tharambadagi thajaromda mamai khazik lei thoraktuna kaidawrage idom same mala awe oh phare nine su loire la adabani nangsu chado khara longkhaluro hoinine Thaja chakhumda muklaktuna chado lon khatpa hawi tharosu maninglomdagi taha tholaktuna haima mema nangla ibra hoina ma laini mabu nasa nupa atomba Roberto natro mane is madi onthokna thuna zawrameda ngarang da oiraboi ningi sa umkhibado khangde dainama sikhibana nongmagi kausilakpa poglakpa ngana nongmagi chausilakpa haidu tare hoi chumkhraba wani ngai khone nangbu dukan ni kanana leihorino inama mapa leihoi oh phare nate nangbu kai haigi haibano
Matang aduda Thaja cha glass ahum puduna tholak me magi manakta tapna thammi. Idomsa, sa thakse. Haima, kaidobagi lolurino ichawa na ba? Idomsa, sa lon babu, kay iwa to ino. Wa dida. Nine kisu, sida thamage. Thamo. Robert, nang kisu, sida thamage kwa. Hoi che. Thaja, nang suphamudana. Hoy idomsa. Mema wado makhatarei. Inama, ay nalaise atay ginateda. Aikoy Thaja se mapalamda laying budget kani haibagi pao matabadagine. Laiba laitaba ichagi mating kharada orabasu hapiruge haidana laibani. Yareda. Nakoy mayam na nungsibirisi. Masimong nungayba laitre. Inamagidi. Hoy, ado inama nahangi thogdokto nachanbula na lawbiganu ko. Numitudagine aise inama ubadane ikaibana loraban. Mapana sune adagumba nupiduga onsinaraga wari sanaganu haidana ngahangbada muktoiba. Hera, inama kaisu khandeda. Isangi pukseldi inama phajana khangi. Aidi inamana lana lauramanina amuktadi sengtokke khanbani. Dukan se tausiludana chathorokpa suksang yek sangdaba. Aduda ngasidi ichagi pause tabaga tan chare chatluragena hekta laklabani. Hoi. Khangdeda mema. Lairaba. Tola taraba misang sanggalajadaba haibase. Aduki matik tuankhre. Inama adumna khanbiganu. Inama hoigidamak aikhoy mayam lairisidi. Uwagi makha thabadabu patle hainabani. Migi makha thabadadi patpa laite. Sigidamakne inamana kahena khanjinbiganu. Ado chatpadi kanaga chatpatarage. Ini maodum zatlage. Delhi bu yauradi. Nang mamu hoisu masasinga punna. Ada laibanina adugidi. Karisu waningai oidre. Oh, yamna phai. Ado chatpagi matamgadi lepabo inama. Lepe. Lakliba tang kunsida oina satpatare. Flight ticket ka moina loina. Kagla apo nida. Oh, ihe. Tang kun oiradi tha makhai mukti leirine ko. Leiri. Nate nangbu sado. Inkrani thaone. Robert, nangsu thaodana. Ine, aidi ngasai na thakpa loireda. Ihe, angau basidi. Maadine cha yamda ngawbani. Aduna mikup phapoteda. Thajana wada marak fathatuna. Robert, sa lehoriye. Sise hairake. Che, yareda, hairano. Mema chado amurak anirak phat chinglaga glass tu nakanda thamkhraga magi manibek machadudagi changwa chapi khara satoktuna tharoda pirei. Inama se sinane Thajagi layeng badane mateng khara oinaro. Aisune yamna piningbani adubu angang singse laik tambagi changliba sen mayam sidane yamna pibaga ngamde. Mema yaman khre. Nangsu paisa ka hena ko musunate. Jumi. Nang haiba. Hauziki matamda angang ama sengmada. Sangiba sel mayam siga. Nangidi angang ahumnido tangkhala ise. Hoi nama. Aduna ne sel se yaman khre. Khara lokselune nangba. Inama kaidagi yambano yamdabanida. Adum paisilo migi lamda chatpa haibase paisagi mathau ngaktani. Hangpham leibasu nate sidadi ngaihaki oirasu amadagi adum hangnaba yai. Hoi. Adudi nama aikhoi somo hankragi. Adugane paisa nungsado watlasu phonda dum haira uko. Ngai khone mema. Nangisi yamalemi. Phare. Nangna nungaitraga. Inama kharadi laurage. Mema mamita ira khajik cheladuna khonjel nikna hairai. Nate nama nachanbu mitopni haina khalabro. Leihao do aigi sunuk sikhraba imanabi. Mahagi machadi aigi su icha natabro. Mema nang inamabu lana laura male. Phare. Nangna adu yawna nungaitodi. Inama selse laurage ko. Memadu nokfet taujay. Hoine aduneba tanja sidai bomo inamana kaphange tawe wani. Angau bisidi. Adudi Thaja indom cha chatlage ko. Asoy ngam yaudana ne tek da gaidan hek halo ko. Hoy idomsa.
ꯑꯗꯨꯗꯤ ꯔꯣꯕꯥꯔꯠ ꯆꯠꯂꯣꯀꯣ ꯍꯣꯏ ꯆꯦ ꯃꯦꯃꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯇꯤꯚꯤ ꯌꯦꯡꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯣꯐꯥ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯣꯏ ꯕꯕꯥ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤ ꯀꯩ ꯋꯥꯅꯣꯅꯦ ꯅꯪꯅ ꯇꯥꯟꯅꯁꯤ ꯍꯥꯏꯁꯤꯕꯨ ꯑꯇꯩ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣꯒꯤ ꯋꯥꯅꯦ ꯏꯕꯨꯡꯉꯣꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕ ꯏꯆꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯃꯧ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦ ꯁꯤꯗ ꯃꯣꯏ ꯕꯕꯥꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯒꯗꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯄꯥꯟꯅꯕ ꯉꯝꯕ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯤ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯏꯆꯦ ꯊꯔꯣꯗ ꯍꯥꯏꯐꯦꯠ ꯍꯪꯕꯗꯗꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯇꯝꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯁꯦꯝꯕꯤꯕ ꯉꯝꯗꯕꯗꯒꯤ ꯇꯣꯛꯈꯤꯕ ꯑꯣꯏ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯐꯥꯎꯕ ꯇꯤꯟꯅꯕ ꯃꯔꯣꯏ ꯑꯗꯨꯗꯅꯦ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕꯗꯤ ꯅꯆꯥꯅꯨꯄꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯁꯤ ꯈꯛꯇꯅꯤ ꯍꯦꯔꯥ ꯑꯐꯕ ꯍꯥꯏꯕꯗ ꯃꯥꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯕꯕꯥ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯊꯤꯟꯊꯍꯩꯗꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗ ꯐꯣꯟ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯍꯥꯏꯁꯤꯔꯣ ꯍꯣꯏ ꯅꯪꯁꯨ ꯊꯨꯖꯤꯜꯂꯛꯏꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯕꯕꯥꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯅꯍꯥꯟꯕꯨꯗꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈ꯭ꯔꯕꯅꯦ ꯐꯔꯦ ꯐꯔꯦ ꯆꯂꯣ ꯑꯩꯒꯤ ꯃꯣꯟ ꯃꯌꯥꯗꯅꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯂꯩꯍꯧꯕꯅꯦ ꯑꯃꯨꯛꯇ ꯂꯧꯔꯨꯁꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯨꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯥꯔꯤꯛꯇꯨ ꯇꯍꯥ ꯇꯍꯥ ꯆꯪꯈꯤꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯣꯏ ꯕꯕꯥꯒꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯀꯗꯥꯏ ꯈꯨꯠꯇ ꯄꯤꯔꯛꯎꯅꯦ ꯊꯛꯇꯧꯒꯤ ꯉꯥꯏꯔꯕꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯗ ꯏꯁꯤꯡꯗꯨ ꯄꯤꯔꯛꯂꯝꯃꯤ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯏꯁꯤꯡꯗꯨ ꯊꯋꯥꯏ ꯇꯥꯅ ꯊꯛꯂꯕ ꯇꯨꯡꯗ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯇꯞꯅ ꯊꯝꯂꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯛꯍꯦꯟꯁꯨ ꯊꯤꯟꯊꯗꯅ ꯐꯠ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯕꯕꯥ ꯍꯥꯏ ꯃꯤꯇꯤꯡꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯋꯥ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯐꯔꯦ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯪ ꯌꯥꯎꯔꯨꯔꯅꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯅꯈꯣꯏ ꯑꯣꯐꯤꯁꯔ ꯑꯃꯅꯤꯅꯅꯦ ꯀꯩꯗꯧꯅꯨꯡꯗ ꯆꯥꯝꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯄꯥꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯛꯎꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯐꯅ ꯀꯟꯅꯗꯤ ꯌꯦꯠꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅ ꯌꯥꯝꯃꯟꯈꯤꯕꯅ ꯑꯩ ꯃꯤꯇꯤꯡꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯦ ꯐꯔꯦ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯆꯥ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯝꯒꯅꯤ ꯏꯄꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ ꯕꯕꯥ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯅꯠꯇꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯄꯥꯁꯨ ꯄꯥꯡꯒꯜ ꯁꯣꯜꯂꯦ ꯆꯠꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯐꯧꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯜꯂꯛꯑꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯀꯥꯏꯗꯣ ꯑꯩ ꯌꯦꯡꯅꯤꯡꯉꯛꯏꯅꯦ ꯁꯛꯍꯦꯟ ꯃꯄꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯗꯣꯛꯏ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯁꯝꯊꯔꯛꯏ ꯏꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯅꯪꯅ ꯍꯦꯟꯅ ꯄꯥꯞ ꯇꯥꯔꯝꯃꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ ꯃꯁꯤꯗ ꯏꯆꯥꯒꯤ ꯃꯣꯠꯅ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯏꯄꯥ ꯈꯪꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟ ꯃꯊꯥ ꯍꯥꯏꯐꯦꯠ ꯁꯥꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯤꯁꯨꯝꯗꯨꯗ ꯈꯖꯤꯛ ꯈꯣꯠꯇꯨꯅ ꯂꯠ ꯇꯧꯅ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯕꯕꯥ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯒꯦꯅ ꯈꯜꯂꯤ ꯌꯥꯏ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯏ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ
hatu hatu hekta tawgadaba natte taret tara thokna khanagadabani tawbatabu ipana khalakliba nupi masasidi hayeng yum sigi mau oibada waidagi matik sare haina ipana khalliko fare nang sukhan ko ipani numit mangani nangi matam pige masida nangna solution puroppa ngamdragana ipana sinbasida nang yagadabani ko bap taredana ipana harise Sakhen kaisu khumde sauning basu phaurai adubu pangal solaba mapagi khanbada wadu yetlu basu ngamdre amaromda thajagi lekhai tadaba wasina ma thongna leina haibasu ngamdabana asawba pumnamak phajilaga wado makha tarai as baba atugi wado kona khanaraseba ai uji thabuk syam chinliba hoine adu punamakto aina ngasaina mamangda haikredana sisu nangi punsigi tawda yadraba aruba thabak amani haba phare phare nangsu wakhal munna khaluko adudi ipa amukta magiko hoi asi hairaga sakhen mapana phone kaktringai mana hana fat kakthatli aduga railing aduda ngaraga makhwang khajik konthaduna city light ki fajaraba maingana dubu mamit kupta tumin yengduna wakhalama khalaklami thaja asukui bese nangi wakhalda gaujarakpa thamuisina khwaidagi khoitajaba asumsiba nangse aigi oiba phanglaroidra khalubada mikup amata pothawa ngamdre thaja adubu ngasidi nangi nungsibase tapna tapna ngami sablakpagam tawre asumna leiringai makhutta pariba phone aduna sakhen gi achikpadu thugairakli sakhen masado ihai hainingdana kanano karino yengda phone do tapna pairai hello sir sakhen khonjel adu tabada manadagi phone do haifet thangtoktuna yenglaba tungda machindo lenglai kani lere chingmai gi grassland leiriba lairaba ikhoigi pukchak thakpiriba mafam ayamba sarna takpibagi matungina aikhoina matam matamgi oiba mahi marung thaduna mafam sigi praja ayamba masana jibika oijaribane adubu nahan gomin kimini haibra kaino nupa ama laaga mafam sira thabak suribase yamna thuna tokpiyo haina takpirami sar karigumba mafam du thabak sudrabadi tasengna lairaba ikhoigidi kokda khud habaga chap manharni sar sakhen khalamba wakhalga pungchai chaikhre achakpa maida gi haijin bagum branglawna sagolai adubu asawbodo tapna phajilaga adau hojik team form da kemta thadabra sir mana masing kharabudi thari adubu tawramluba action duna mi ayama mafamdu chatnadre phane ai thaktoba singda mufam sigi matang kani lege habado hangage aduga mufam da yam tuna lakna bataruke thawo phane sir phone adu hek thamkhibaga sakhen yamna sauna wall aduda makhuto safu kanna thinjinduna machinda sumna soli oh shit kaya da minusi khangjabro urasi bunamakse shirdi bengi kujin tawro soidan wogin mana mafam da ashukuina poramba sida khungangdogi chakut thangrang chi amuta tawrungna pakno nuktuna thamnamba lamanga dubu aini ishagi puketagi paisa phabu thadadana praja singdigi yafanaba haiduna kaya da wan hona khiba aduga husina phibum khara phagalakpasida kalakhamul leiba tawsana mafamda sakana kaidungda yelo haba ikhangi pare ai mafamsida kuina panthaba yadre thangnaba kada leiba chawbana makholama tai haiduna hathu hathu chenthorai ibungo kaidobu yaurage tasawa sing glass amta puro asi hairaga sakhen nakanda leiriba chair aduda tapna famtharai Story Collection channel asibu like share subscribe comment sungsoi soidana tawbiramo soi khilan khibe yarabasu viewers khudingmak